ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯁꯤꯅꯔꯤꯑꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯁꯤꯗꯩꯗ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯄꯤꯁ ꯑꯦꯟ ꯅꯣꯔꯃꯦꯟꯁꯤꯁꯦ ꯌꯥꯔꯤꯈꯩ ꯊꯨꯅ ꯍꯜꯂꯛꯅꯕ ꯃꯗꯨꯒꯤ ꯃꯔꯝꯗ ꯃꯥꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯈ꯭ꯔꯦ ꯑꯩ ꯃꯗꯨ ꯌꯥꯔꯤꯈꯩ ꯄꯣꯏꯟꯠꯁꯤꯡꯁꯤ ꯔꯤꯄꯤꯠ ꯇꯧꯗꯅꯕ ꯑꯩ ꯇꯧꯖꯒꯦ ꯑꯩꯗꯤ ꯑꯦꯛꯁꯀ꯭ꯂꯨꯁꯤꯚꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯈꯕꯔꯗ ꯌꯥꯝ ꯄ꯭ꯔꯦꯁꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯗꯤ ꯍꯦꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯑꯗꯨꯝ ꯈꯪꯕꯤꯔꯦ ꯑꯗꯨꯅꯅꯤ ꯄ꯭ꯔꯦꯁꯇ ꯌꯥꯎꯔꯛꯏꯁꯦ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯉꯔꯥꯡ ꯁꯦꯟꯇꯔꯒꯤ ꯂꯩꯔꯤꯕ NDA ꯒꯣꯚꯔꯟꯃꯦꯟꯠ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠꯅ ꯂꯣꯀꯦꯜ ꯗꯦꯂꯤꯁ ꯂꯣꯀꯦꯜ ꯄ꯭ꯔꯦꯁꯇ ꯌꯥꯎꯔꯛꯇ꯭ꯔꯤꯉꯩꯗ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤ ꯁꯣ ꯑꯦꯗꯚꯥꯟꯁ ꯑꯗꯨꯅ TV ꯆꯦꯅꯦꯜꯗ ꯌꯨꯇ꯭ꯌꯨꯕꯇ ꯐꯦꯁꯕꯨꯛꯇ ꯀꯔꯤꯗ ꯇꯥꯏ ꯏꯟꯗꯤꯌꯥꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯈꯔ ꯀ꯭ꯂꯥꯁꯤꯛ ꯂꯦꯡꯒ꯭ꯋꯦꯖ ꯁ꯭ꯇꯦꯇꯁꯇ ꯌꯥꯎꯔꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠꯅ ꯗꯤꯁꯤꯖꯟ ꯂꯧꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏꯌꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯑꯁꯥꯝ ꯕꯦꯡꯒꯣꯜ ꯑꯗꯨꯒ ꯃꯍꯥꯔꯥꯁꯇ꯭ꯔ ꯃꯔꯥꯊꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯇꯩ ꯁꯥꯎꯠ ꯏꯁ ꯁꯥꯎꯠꯇ ꯂꯩꯕ ꯁ꯭ꯇꯦꯠ ꯈꯔꯗ ꯉꯥꯡꯅꯕ ꯂꯣꯟ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯗꯨꯒ ꯄ꯭ꯔꯇꯤꯊꯤ ꯁꯤꯅꯆꯤꯡꯕ ꯂꯦꯡꯒ꯭ꯋꯦꯖ ꯈꯔ ꯌꯥꯎꯈꯤꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯁꯥ ꯇꯧꯔꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯈꯟꯖꯕꯅꯤꯀꯣ ꯃꯁꯤ ꯂꯥꯟꯕ ꯌꯥꯏ ꯆꯨꯝꯕ ꯌꯥꯏ ꯑꯩꯈꯣꯏꯁꯤ ꯀ꯭ꯂꯥꯁꯤꯛ ꯂꯦꯡꯒ꯭ꯋꯦꯖꯇ ꯆꯟꯕꯗ ꯃꯔꯨꯑꯣꯏꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯦ ꯑꯩꯈꯣꯏꯅ ꯊꯥꯖꯕꯗꯗꯤ ꯃꯁꯤ ꯐꯨꯜꯐꯤꯜ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣই ꯃꯗꯨ ꯐꯨꯜꯐꯤꯜ ꯑꯣꯏꯗꯕꯒꯤꯅꯤ ꯍꯥꯏꯔꯁꯨ ꯍꯣꯏ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯁꯤꯁꯨ BJPꯒꯤ ꯒꯚꯔꯟꯃꯦꯟꯠꯅꯤꯗꯣ ꯃꯣꯏꯅ ꯍꯦꯟꯅ ꯈꯪꯉꯝꯒꯅꯦꯕ ꯑꯗꯒꯤ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ NDAꯒꯤ ꯒꯚꯔꯟꯃꯦꯟꯠꯁꯦ ꯑꯅꯤꯁꯤ ꯀꯝꯕꯥꯏꯟ ꯃꯌꯥꯝꯅꯁꯨ ꯃꯣꯏꯅ ꯍꯥꯏꯕꯅꯤꯀꯣ ꯗꯕꯜ ꯏꯟꯖꯤꯟ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏꯕꯅꯤꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯥꯟꯅꯁꯨ ꯇꯥꯕꯗ ꯃꯁꯤ ꯁꯕꯖꯦꯛ ꯇꯨ ꯀꯟꯐꯔꯃꯦꯁꯟ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅꯁꯨ ꯃꯁꯤ ꯀ꯭ꯂꯥꯁꯤꯛ ꯂꯦꯡꯒ꯭ꯋꯦꯖ ꯁ꯭ꯇꯦꯇꯁꯇ ꯏꯟꯀ꯭ꯂꯨꯖꯟ ꯇꯧꯍꯟꯕꯤꯌꯨ ꯍꯥꯏꯅ ꯒꯚꯔꯟꯃꯦꯟꯠꯅ ꯔꯤꯀꯣꯃꯦꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯇꯥꯏꯌꯦ ꯑꯗꯩ ꯑꯣꯅꯔꯦꯕꯜ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MPꯅꯁꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯗ inside parliament outside parliament da akhoi manipuri language e classic language status ta include tawnana ba kan hotna biri na ta ada akhoi na su yamna asa towa da akhoi as a layman haibata akhoi na york pa yai haina kan asa tawdi karino haibu mayam hena khangbire sahi ina akhoi si mayam demand tawbudagi criteria mayam du fulfill tawbudagi akhoi manipuri law si bharat ki Nepal suba samvidhan ki aichi then adudagi manipuri law si ki tongan ba akhoi gi script mayek leijare de sida sunatana akhoi gi law si ngangna rakpa haigadra akhoi gi state se mayam ne hena khangbire madudi historian sing ne hena mamutan khangani Manipur, aduga masigi culture, masigi tradition, aduga masigi language, more than 2,000 to 3,000 years all wayraba, adugumba. Sinataba ate su akoigi culture da hairugasu akoigi mayam na khangbire nat sankritan se. Koi particular community amagi haijabati natte ko. Masi phauba UNESCO na recognition period. aduna ai atai di yam kanna atai state ki yau gi ba khot ki maramda ligi pali gi hairo pratiti hairo ama madu ai yam kanna haijer roi akhoina khanjabadadi amna asa tawba haibu tare bharot sarkarna khannarakpa matamda akhoi gi soina classic language status ta soina yaurkani haibase ina amka hanjajabada Raja Singnati Haibirak Payai. Ki Lairiba Manipurgi Lairiba crisis, violence, Tauriba Matamsida, Sumaina, Akoi Amaga, Hunaba, Duga Amaga, Dongsaba, Longra, Nanga Basaknaba,
ꯀꯩꯅꯣ ꯇꯧꯔꯛꯇꯕ ꯌꯥꯏꯅ ꯍꯥꯏꯕ ꯌꯥꯏ ꯑꯗꯨ ꯃꯗꯨ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯣꯔꯤ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁꯁꯦ ꯍꯥꯟꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯁꯣꯔꯠ ꯇꯧꯔꯒ ꯁꯥꯟꯇꯤ ꯍꯟꯖꯜꯂꯛꯅꯕ ꯄꯤꯁ ꯔꯦꯁꯇꯣꯔ ꯇꯧꯅꯅꯕ ꯍꯣꯠꯅꯕꯤꯔꯛꯀꯗ꯭ꯔꯥꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯁꯤꯁꯨ ꯀ꯭ꯂꯥꯁꯤꯛ ꯂꯦꯡꯒ꯭ꯋꯦꯖꯇ ꯌꯥꯎꯍꯟꯕꯤꯕꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯁꯥꯟꯇꯤ ꯂꯩꯇ꯭ꯔꯤ ꯌꯥꯍꯤꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯝ ꯇꯧꯕꯤ ꯌꯥꯏꯑꯕ ꯑꯁꯨ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗꯨ ꯐꯨꯜꯐꯤꯜ ꯇꯧꯔꯝꯃꯒꯗꯤ ꯍꯨꯏ ꯇꯧꯗꯣꯏ ꯍꯥꯏꯗꯨꯗꯤ ꯀꯝꯄꯤꯇꯦꯟ ꯑꯣꯊꯣꯔꯤꯇꯤꯅ ꯁꯦꯡꯗꯣꯛꯄꯤꯕ ꯇꯥꯏꯌꯦꯕ ꯅꯣꯏ ꯃꯅꯤꯄꯨꯔꯤꯁꯤꯗꯤ ꯌꯥꯍꯤꯔꯣꯏ ꯁꯤꯗꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯐꯨꯜꯐꯤꯜ ꯇꯧꯗ꯭ꯔꯤ ꯍꯥꯏꯔꯒꯅ ꯃꯣꯏꯅ ꯃꯗꯨ प्रजासिंग कन्विंस तौहनबी ताए अखोइना अखोइ एज ए लेमन अखोइना थाजजबददी अतै याउरिबा लैंग्वेज तो यस अखोइ युलोन केरोनबा असम के असमीस याउगिबा बेंगोल की बेंगोली याउगिबा एक्सट्रीमली हैप्पी अखोइ नुआयबा मोइगी याउरबदो मोइ याउबदो अखोइ जु याहोनबिबा याइना हाइबसे अखोइ कन्ना आशा तौजबनी याउरखिदबसे मणिपुर की प्रजासिंगदा आई मसी मणिपुर से मणिपुर की प्रजासिंग मरुइना मणिपुरी लोन से मसी कया लुमना लौदबा अदुगा समजन हायरगदी मणिपुर से कया थवई बिदबा ओइना लौबीब्रा हाइबसी आई वफम खरसी मिंगी सार बई साम दबे अदु मोइना डिसीजन जि लौरामनिना अखोइदि हाइबम थोपा democratic country amada moina loriba decision se yes welcome tawi ado akhoi sisu adum khana biba yaina haibase masi akhoi maruiba opposition nama oina akhoi question tawri bane ba masi